तोंगान तोंगानबा फेसबुक अकाउंट थागलप पोस्ट खर मैम शेयर तौजगे पोस्टिंग वीडियो यावरी अहानबदा आरके सोमेंद्रो कायकूदगी लौखटजगे इमा लेबाक्ति अमुक्ता कंसीको अखोय मयामगी इमा लेबाकसे यामना वारबनी अमुक्तंगदी कंसी हाइना महाना शेयर तौरगली महाग असि हंतक पांगथोखिबा एमपी इलेक्शन अदुदा कैंडिडेट ओइखी अदुबु भाग माइथीरे अदुबु मांगोंदा मणिपुर नुसीबगी इहुल अदुनी मयामदा शेयर तौरगलिबा असि Very good morning, everyone. तसेंना इलेक्शन हाइदोक्रे अदुगा तसेंना तसेंना खलुदे फंगे भोट दुबी योना फंगने नामदा हंदकी इरांग कईगा तसेंना इलेक्शन की कैंपेन तौदुगा लाइफ फाउना एमपीपी सपोर्ट तौबीबदी हाइतारे एटलीस्ट खरु फंगे अदुजु थाजरुद्रबने फंगने हाबजु मैम नुसीबीबदी हाइतारे भोट खरु फंगे अदुगा होय नुवाई हंदकी इलेक्शन सिदा अयाम इशूदुजु लेबाकसे वाबनिना मैम इशू बेस तौर मैम तौदना होने लेना कैंडिडेट होने XYZ लेना होने अदुगा मैम कोई थाजबा अखोई कांग्रेस के तमु बिमोल भोट काबसे कांग्रेचुलेशन हाइजरेगे तमु बिमोलसको अदो पामजबदी के मते अमनसु कार अमन कार चमाने अखोईदी कैंडिडेट मोरुबना होय लेबाकसे बातो थ्रोपंतने पार्टी वानी अदुगा कैंडिडेट के अखोईदी पंदमदे लेबाक सेवा तौदुने चमाने अमना काज अमन काजु चमाने अखोईदी मरु पंदमदे होय लेबाक सेवा तौदुने नोय तमो बिमोल काबजु माजु परफेक्टली होय ओके अदि माजु लाइलासु हाइबा दुगा अबेतारे मैम थाजब माजे वेल एजुकेटेड पर्सन नमनेना अदि लोनली पर्सन थोपनो पामने हाय पार्लियामेंट पर्सन वांगांग हमने थाजबगी अचौबा ओन उफंगे होइना सिजु आई कांग्रेस पार्टी जो कांग्रेस हाइजगे अदो आइना से सजनिंगबदे से भोट होइग्रे मैम की पिन इलेक्शन तौनाबदना मने मरु ओइबसे इमांगा तारेबसे लेबाकसे वारे जिसे अदुगा कैंडिडेट फंगी भोट जो प्रजा के अचौब एक्सपेक्टेशन थमीसे भोट अखोई प्रजा मैम अखोइना हाइगिबा हाइ भोट कार कांदा आइना कारगदी हाइ इशू से लोइसनगनी इलेक्शन मंगमगनी है थाजबईने प्रजानजु हाइबा कैंडिडेट से खालगदी इशू सोइदु लगिने थाजबईने खालिसु थाजि अदुना आइ पामजबदी असि कैंडिडेट हाइ वसा मतुंगदा पार्लियामेंट हाइ मनपुगी इशू से थान पिरगा तारे अमदन इशू लोइसन बियो वारे मैमसे याम वारे पार्लियामेंट थोगा पामजबदी वांगा मुदंती प्रजा पामिसे इशू लोइसन बिबदने पामिसे प्रजा पामसे दुने अदु थाजबदी जुम्यान अदु थाजबईने भोट पीदो काइदो गुड नंबर्स फंगे दुंगसी अदुना पामजबदी होय मनपु एमपी वन चकदब यामबदना हाइ पार्लियामेंट चलगा मनपुगी की इशू से मतंगसिदा फसन गांगबीबा गांगमुदंते मरु वेबसिदि इशू लोइसन बिबा होय वसकिबदो आइना कारगदी सी मतंगजे आइना कारगदी सी इशू लोइसन गमनि हाइबो वसकिबदो अदु लोइसन बिबो ओइबिउ ngамनुज होनाबिउ केना प्रजाजु वारे मनपुज अमतंग हानदौना अमता शांति प्रोग्राम बदम होनामिनसी चमाने होइदी होय कैंडिडेट होइदी अमन का चमाने मनपु शांति प्रोपा मनपु ओन पोपा मनपु चख पोपा दिनदा खावजे दुगा वंस अगेन ए प्रजा मैम आइबु भोट पिबिबा नुसिन पिबिबा voters मैम जो थैंक यू वेरी मच हाइजगे अदुगा आई एमपीपी मनपु पीपल्स पार्टी आइबु सपोर्ट तौबिबा मोन सपोर्ट तौबिबदे ngasi ina katang phangjari भोट हेन फंगजरी बिदो अदा आई अदुबु फंगमोदबा ननते हरि दकी फिबम जेदि बोजु दाउद्राबिना दो आई किसु इंगना बेते आई लेबाक से बात तौगिनी तौगिसु खाली दुगा अदा की हारिबा मैम पुन जो हनमिने किसे अदा प्रजा मैम नसु सिदा कता चेंज सम पामबदो मै अदु उबिरगा हाइतारेको होय कारिबा कैंडिडेट नसु मनपुर जन कन बियो ना रिक्वेस्ट तौजगे दगा फावबा याइ फावबा मनपुर मसेमसी हांदेगे नुवाइबा हांदेगे चखरपा हांदेगे फावबा मनपुर म ओइनदा मनपुर सगमिनसी अदुगा लेमनि फ्रूट मैम सिजु ग्यान तामिनगा अचौब खुनायम सेमिनसी हाइजगे अदुगा कांग्रेचुलेशन टू अखोय आउटर कारिबा आई मरुप को माजु आई कांग्रेस तौजगे कांग्रेस की मोनोय मैम चलगा हातारे मनपुर जन कन वॉइस हाबिवदा वॉइस हाबि गांबिउ पार्लियामेंट गामदन तखाइबदि तबन ओथोपिबदनि तबन ओथोपिरो अदुगा मनपुर जमतंग हाना शांति न पुबिरो वाजि मैम रिक्वेस्ट तौजगे थैंक यू वेरी मच
ꯃꯌꯥꯝ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯒꯅꯨꯗꯪ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯄꯥꯃꯦꯜ ꯊꯣꯏꯕꯅ ꯊꯥꯒꯠꯂꯛꯄꯅꯤ ꯕꯤꯖꯦꯄꯤꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ A. ꯁꯔꯗꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯊꯛꯇ ꯄꯟꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯏꯟꯇꯔꯚ꯭ꯌꯨꯗ ꯁꯔꯗꯥꯔꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯗꯥꯀꯤ ꯀꯣꯟꯊꯧꯖꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯝꯗꯗꯤ ꯑꯆꯨꯝꯕ ꯇꯧꯔꯦ ꯑꯐꯕ ꯇꯧꯔꯦ ꯍꯥꯏꯅ ꯚꯣꯠ ꯀꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯌꯥꯝꯕ ꯑꯅꯤꯕꯨ ꯁꯦꯂꯨꯠ ꯄꯤꯖꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯗꯣꯏ ꯃꯊꯦꯜꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯈꯥꯈꯤꯕ ꯁꯨꯛꯇꯥꯅꯤ ꯃꯊꯦꯜꯗꯨꯅꯤ ꯍꯟꯗꯛꯅ ꯀꯔꯝꯕ ꯕꯥꯃꯣꯟꯒꯤ ꯈꯨꯠꯅ ꯁꯦꯝꯕ ꯁꯨꯛꯇꯥꯅꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯁꯨꯛꯇꯥꯅꯤꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯌꯦꯡꯂꯁꯤ ꯃꯤꯌꯥꯝꯅꯗꯤ ꯕꯥꯃꯣꯟ ꯑꯅꯧꯕꯅꯤ ꯆꯥꯔꯒ ꯈꯪꯒꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ ꯌꯥꯡꯂꯩ ꯅꯔꯁꯔꯤ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ ꯃꯈꯣꯏ ꯑꯁꯤ ꯆꯥꯔ ꯅꯔꯁꯔꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯄꯦꯖ ꯑꯣꯏꯒꯅꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒꯤꯗꯃꯛ ꯂꯤꯃꯣꯟ ꯆꯥꯔ ꯐ꯭ꯔꯤꯗ ꯂꯧꯕꯤꯔꯕ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯄꯨꯡ 1ꯗꯒꯤ ꯍꯧꯖꯔꯒ ꯍꯌꯦꯡ ꯐꯥꯎꯕ ꯂꯧꯕꯤꯔꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕꯁꯤ ꯉꯔꯥꯡ ꯊꯥꯒꯠꯂꯛꯄ ꯄꯣꯁꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯔꯤ ꯌꯥꯡꯂꯩ ꯅꯔꯁꯔꯤꯒꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯎꯟ ꯂꯤꯃꯣꯟ ꯆꯥꯔ ꯑꯃꯗ ꯂꯨꯄꯥ 35ꯗ ꯑꯣꯐꯔ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯍꯩ ꯆꯥꯔ ꯈꯨꯗꯤꯡꯃꯛꯁꯨ ꯗꯤꯁꯀꯥꯎꯟꯠ ꯄ꯭ꯔꯥꯏꯁꯇ ꯐꯪꯕꯤꯒꯅꯤ ꯌꯥꯡꯂꯩ ꯅꯔꯁꯔꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯅ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝ ꯈꯨꯅꯧ ꯅꯤꯌꯔ ꯋꯥꯇꯔ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ 9774359082 ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 9774359082 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯆꯥꯔꯁꯤꯡ ꯑꯗꯨ ꯍꯩ ꯔꯥꯒꯤ ꯆꯥꯔꯁꯤꯡ ꯑꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯔꯣꯏꯕ ꯄꯣꯁ ꯑꯣꯏꯅ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯣꯁ ꯑꯃꯈꯛ ꯍꯥꯞꯆꯍꯧꯒꯦ ꯀꯨꯀꯤꯅ ꯇꯧꯕ ꯇ꯭ꯔꯦꯞ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯃꯅꯥꯂꯤꯗ ꯀꯣꯏꯔꯛꯎ ꯍꯥꯏꯔꯤ ꯃꯁꯤ ꯋꯥꯈꯜ ꯈꯟꯊꯗꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯨꯄꯤ ꯑꯁꯤ ꯐꯦꯛ ꯅꯠꯇꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯦꯀꯥꯎꯟꯅꯤ ꯐꯣꯇꯣ 1000ꯃꯨꯛ ꯌꯥꯎꯔꯤ ꯅꯝꯕꯔ ꯄꯤꯔꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯇꯦ ꯁꯤꯒꯨꯝꯕ ꯂꯥꯂꯣꯡ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯐꯠꯇ ꯂꯥꯎꯁꯤꯡ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯩꯅ ꯍꯥꯏꯁꯤ ꯁꯤꯔꯤꯌꯁꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯡꯅꯕ ꯈꯪꯅꯕꯅꯤ ꯌꯨꯠꯁꯤꯡꯗ ꯈꯪꯍꯜꯂꯤꯁꯤ ꯐꯥꯒꯤꯒꯤ ꯄꯣꯁꯇ ꯐꯥꯒꯤ ꯇꯧꯅꯤꯁꯤ ꯃꯁꯤꯗꯤ ꯁꯤꯔꯤꯌꯁꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯇꯧꯗꯨꯅ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯁꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯕꯅꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯐꯦꯁꯕꯨꯛ ꯄꯥꯏꯖꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯁꯤꯡ ꯑꯗꯨ ꯎꯗꯕ ꯌꯥꯏ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯒꯗꯤ ꯎꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇꯒꯤ ꯂꯧꯊꯣꯛꯆꯔꯒ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯆꯕꯅꯤ